ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯩꯁꯦ ꯍꯥꯏꯃꯟꯗꯅ ꯋꯥꯔꯦ ꯑꯗ ꯁꯨꯝ ꯗꯥꯎ ꯌꯦꯡꯉꯤꯅꯤꯀꯣ꯫ ꯇꯥꯃꯟꯗꯅ ꯋꯥꯕꯗꯒꯤ ꯁꯠ ꯇꯧꯁꯜꯂꯛꯄꯁꯨ ꯌꯥꯏꯌꯦꯅ ꯋꯥꯔꯤꯔꯣꯝꯗ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯁꯨꯝꯗꯧꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕ ꯃꯄꯣꯛꯇꯤ ꯑꯣꯏꯔꯛꯇꯦ ꯁꯦꯡꯅ ꯍꯥꯏꯔꯒ꯫ ꯑꯗ ꯃꯥꯕꯨ ꯄꯣꯛꯄ ꯕꯕꯥꯁꯦ ꯃꯥꯁꯦ ꯅꯨꯄꯤ ꯑꯅꯤ ꯂꯣꯜꯂꯛꯄꯖꯥꯠꯅꯤ꯫ ꯑꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯣꯏꯅ ꯑꯍꯟꯒꯤ ꯃꯆꯥ ꯁꯥꯎꯅꯔꯦꯀꯣ, ꯍꯥꯏꯗꯤ ꯃꯄꯥꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯄꯨꯁꯜꯂꯛꯄꯗꯣ ꯁꯥꯎꯕꯗꯒꯤ ꯃꯣꯏꯁꯦ ꯃꯃꯥꯒꯤ ꯃꯄꯥꯝꯁꯤꯗ ꯂꯥꯛꯑꯒ ꯂꯩꯔꯦ꯫ ꯂꯩꯕ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯂꯥꯏꯔꯤꯛꯁꯦ ꯈꯔ ꯇꯝꯃꯝꯃꯦ, ꯑꯗ ꯇꯣꯛꯑꯦ ꯍꯥꯏꯌꯦꯀꯣ꯫ ꯃꯃꯥꯒꯤ ꯑꯋꯥꯕꯁꯨ ꯎꯕ, ꯁꯦꯡꯅ ꯍꯥꯏꯔꯒ ꯃꯃꯥꯒꯤ ꯑꯋꯥꯕ ꯎꯕꯁꯦ ꯍꯣꯏ ꯅꯨꯄꯥꯗꯁꯨ ꯈꯪꯒꯟꯕ ꯂꯩ, ꯑꯗꯩ ꯅꯨꯄꯤꯅꯁꯨ ꯍꯦꯟꯅ ꯈꯪꯒꯜꯂꯤ ꯀꯥꯟ ꯍꯥꯏꯗꯅ ꯃꯥꯅ ꯃꯃꯥꯒꯤ ꯑꯋꯥꯕꯁꯦ ꯎꯕꯗ ꯃꯥ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯦ꯫ ꯃꯥꯅ ꯃꯃꯥꯗ ꯍꯥꯏꯀꯣ, ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯆꯍꯤ 14ꯃꯨꯛ ꯁꯨꯔꯦ ꯍꯥꯏ ꯃꯥꯅ ꯌꯨꯝꯒꯤ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯈꯟꯕꯁꯦ꯫ ꯑꯗ ꯃꯃꯥꯗ ꯃꯥꯅ ꯑꯩꯁꯦ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯀꯩꯅꯣꯝꯃ ꯁꯨꯝ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯔꯕꯅꯤꯅ ꯊꯕꯛ ꯑꯃ ꯁꯨꯝ ꯇꯝꯒꯦꯅ ꯍꯥꯏꯕꯗ ꯃꯥꯁꯦ ꯀꯥꯡꯈꯟ ꯇꯨꯕꯁꯦ ꯃꯥ ꯇꯝꯃꯦ ꯍꯥꯏꯌꯦ꯫ ꯇꯝꯕꯗꯒꯤ ꯃꯥꯁꯦ ꯁꯦꯜ ꯈꯔ ꯊꯣꯛꯑꯦ꯫ ꯁꯦꯜ ꯈꯔ ꯊꯣꯛꯄꯗꯒꯤ ꯃꯃꯥꯒꯤ ꯃꯇꯦꯡꯁꯦ ꯈꯔ ꯄꯥꯡꯕ ꯍꯧꯔꯛꯑꯦ꯫ ꯑꯗꯩ ꯃꯃꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯂꯂꯣꯜꯂꯒ ꯑꯇꯩ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅꯕ ꯈꯣꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯑꯦ꯫ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯛꯑꯀꯥꯟꯗ ꯃꯣꯏꯁꯦ ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯦꯀꯣ ꯃꯃꯥꯁꯤꯅ꯫ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯤꯅ 10, 12ꯀ ꯊꯥꯅꯈꯤꯕ ꯇꯥꯏꯃꯤꯡ ꯁ꯭ꯋꯥꯏꯁꯤꯗ ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯒ ꯂꯩꯔꯦ꯫ ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯤꯁꯦ ꯃꯃꯥꯒꯤ ꯃꯄꯥꯝ ꯑꯗꯥꯏ ꯑꯅꯛꯄꯗ ꯑꯗꯨꯝ ꯂꯩꯕꯖꯥꯠꯅꯦꯕꯀꯣ꯫ ꯑꯗꯒꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯊꯣꯛꯄꯁꯦ ꯑꯃꯨꯛ ꯉꯝꯗ꯭ꯔꯦ, ꯍꯥꯏꯗꯤ ꯃꯄꯥꯟ ꯊꯣꯛꯄ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯐꯤ ꯇꯨꯕꯕꯨ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯣꯏꯕꯒꯤ ꯉꯥꯎꯕ ꯂꯥꯡꯕ ꯆꯠꯄꯁꯦ ꯁꯨꯡꯉꯝ ꯉꯝꯗꯕ꯫ ꯉꯁꯥꯏ ꯃꯃꯥꯗꯨꯅ ꯆꯠꯊꯣꯛꯈ꯭ꯔꯕꯅꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯕ ꯑꯣꯏꯔో ꯑꯗꯒꯤ ꯐꯤꯆꯥꯝꯕ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯏꯪꯈꯣꯜ ꯁꯝꯕꯟ ꯍꯣꯠꯅꯕ ꯈꯣꯠꯅꯕꯁꯦ ꯃꯥꯅ ꯂꯣꯏ ꯇꯧꯕ꯫ ꯏꯃꯨꯡ ꯑꯃꯗ ꯂꯪꯊꯣꯛꯄ ꯌꯥꯗꯕ ꯊꯕꯛꯁꯤꯡꯁꯦ ꯃꯥꯅ ꯂꯣꯏ ꯇꯧꯕ, ꯃꯃꯥꯅ ꯊꯕꯛꯇꯣ ꯆꯠꯊꯣꯛꯑꯕꯅꯤꯅ꯫ ꯑꯗꯒꯤ ꯃꯥꯁꯦ ꯁꯨꯝ ꯆꯠꯊꯣꯛꯄꯁꯦ ꯉꯝꯗ꯭ꯔꯕꯅꯤꯅ ꯌꯨꯝꯗ ꯀꯣꯜ ꯑꯃ ꯂꯩꯔꯒ ꯐꯤꯁꯦ ꯁꯥꯔꯒ ꯂꯩꯔꯒꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯩ ꯃꯥꯁꯦ ꯀꯣꯜ ꯑꯃ ꯂꯩꯔꯒ ꯐꯤꯁꯦ ꯁꯥꯔꯒ ꯂꯩꯔꯦ꯫ ꯑꯗꯒꯤ ꯃꯥꯒꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯨ ꯀꯌꯥ ꯂꯣꯏꯅꯗꯦ꯫ ꯂꯣꯏꯅꯔꯒꯁꯨ ꯁꯦꯡꯅ ꯍꯥꯏꯔꯒ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯀꯩꯅꯣꯝ ꯆꯥꯔꯨꯁꯤ ꯈꯣꯠꯂꯨꯁꯤ ꯀꯥꯏꯅ ꯍꯥꯏꯕ ꯄꯨꯟꯕ ꯈꯣꯠꯄꯁꯦ ꯀꯌꯥ ꯐꯪꯗꯦ꯫ ꯉꯁꯥꯏ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯗ ꯃꯌꯥꯝ ꯑꯃ ꯃꯉꯣꯟꯗ ꯌꯥꯝꯅ ꯂꯩꯕꯅꯤꯅ ꯃꯥ ꯈꯛ ꯅꯠꯇꯅ ꯍꯣꯠꯅꯕꯤꯅꯤꯉꯥꯏ ꯑꯇꯣꯞꯄꯁꯦ ꯂꯩꯇꯕꯅꯤꯅꯀꯣ ꯃꯌꯥꯝꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯍꯦꯛ ꯍꯧꯔꯛꯑꯒꯁꯨ ꯆꯠꯊꯣꯛꯄ ꯍꯦꯛ ꯉꯝꯗꯕꯀꯣ꯫ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯁꯨ ꯍꯦꯛ ꯑꯣꯏꯗꯕ, ꯉꯁꯥꯏꯒꯤ ꯍꯧꯔꯛꯐꯝꯁꯦ ꯑꯣꯏꯈꯤꯗꯕ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯑꯣꯏꯈꯤꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯍꯧꯔꯛꯑꯦꯀꯣ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ꯫ ꯑꯗꯨꯒ ꯄꯨꯟꯁꯤꯒꯤꯀꯣ ꯃꯥꯒꯤ ꯐꯥꯔꯁ ꯂꯞꯁꯦ ꯁꯤ ꯊꯦꯡꯅꯕꯁꯦ ꯃꯥꯅ ꯆꯍꯤ 19 ꯁꯨꯔꯛꯄ ꯁ꯭ꯋꯥꯏꯗ ꯊꯦꯡꯅꯕꯅꯦ꯫ ꯑꯗ ꯀꯩꯗ ꯊꯦꯡꯅꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯥ FBꯗ ꯊꯦꯡꯅꯕꯖꯥꯠꯅꯤꯀꯣ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦꯀꯣ ꯃꯥꯒꯤ ꯐꯥꯔꯁ ꯂꯞꯁꯦ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤꯁꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗꯤ ꯑꯣꯏꯗꯦ꯫ ꯑꯗꯨꯒ ꯂꯧꯁꯤꯡꯒ ꯑꯗꯨꯝ ꯂꯩꯕ, ꯆꯥꯕ ꯊꯛꯄ ꯁꯨꯅꯣꯝꯃꯒ ꯍꯤꯡꯉꯒꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯁꯨ ꯑꯣꯏꯗꯕ, ꯌꯥꯝ ꯀꯥ ꯍꯦꯟꯅ ꯋꯥꯕ ꯏꯃꯨꯡꯁꯨ ꯑꯣꯏꯗꯦꯀꯣ꯫ ꯑꯗꯩ ꯃꯤ ꯃꯌꯥꯝꯒꯤ ꯊꯕꯛ ꯀꯩ ꯍꯥꯏꯅꯤ, ꯊꯕꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗꯗꯤꯀꯣ ꯃꯥꯒꯤ ꯐꯥꯔꯁ ꯂꯞꯁꯦ ꯁꯤꯁꯦ ꯍꯦꯛ ꯌꯥꯎꯒꯟꯕ ꯈꯣꯠꯀꯟꯕ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯕ ꯃꯤꯗꯤ ꯑꯣꯏꯕꯖꯥꯠꯅꯤꯀꯣ꯫ ꯃꯣꯏꯕꯥꯅꯤꯁꯦ ꯁꯨꯝ ꯅꯨꯡꯁꯤꯅꯔꯛꯑꯦꯀꯣ꯫ ꯑꯗ ꯁꯛ ꯎꯅꯕ ꯅꯠꯇꯦꯀꯣ FBꯗ ꯈꯪꯅ, ꯍꯥꯏꯗꯤ ꯐꯦꯁ ꯇꯨ ꯐꯦꯁ ꯎꯅꯕ ꯊꯦꯡꯅꯕꯗꯤ ꯅꯠꯇꯦꯕ ꯃꯣꯏꯁꯦ꯫ ꯑꯗ ꯌꯥꯝꯅ ꯐꯩ, ꯃꯉꯣꯟda ꯋꯥꯍꯩ ꯋꯥꯇꯥꯗꯒ ꯑꯣꯏꯔꯁꯨ ꯈꯤꯇꯪ ꯅꯨꯡꯁꯤꯕꯗꯣ ꯑꯣꯏꯌꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯒꯤꯁꯨ ꯃꯥꯁꯨ ꯑꯍꯥꯟꯕ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯅꯨꯡꯁꯤꯖꯕꯗꯣ ꯑꯗꯨꯁꯨ ꯑꯣꯏꯖꯕꯀꯣ꯫ ꯑꯗꯒꯤ ꯂꯝꯗꯤ ꯌꯥꯝꯅ ꯂꯥꯞꯅꯩꯀꯣ, ꯅꯨꯄꯥꯁꯦ ꯃꯅꯤꯄꯨꯔꯗꯒꯤ ꯅꯠꯇꯦ, ꯃꯩꯇꯩꯗꯤ ꯃꯩꯇꯩꯅꯤ, ꯃꯅꯤꯄꯨꯔꯤ ꯃꯩꯇꯩ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯗꯣ ꯑꯣꯏꯌꯦ꯫ ꯂꯝ ꯂꯥꯞꯅꯕꯅꯤꯅ ꯅꯨꯡꯁꯤꯅꯕꯁꯨ ꯁꯛ ꯎꯅꯗ꯭ꯔꯒꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯋꯤꯗꯅ꯫ ꯍꯣꯏ ꯁꯛ ꯎꯅꯔꯒ ꯅꯨꯡꯁꯤꯅꯕꯁꯨ ꯃꯌꯥꯝꯗꯤ ꯅꯨꯡꯁꯤꯅꯩ, ꯑꯗꯨꯕꯨ ꯁꯛ ꯎꯅꯗ꯭ꯔꯒꯗꯤ ꯈꯧꯔꯥꯡꯕ ꯎꯅꯤꯡꯕ ꯍꯥꯏꯕ ꯑꯃꯁꯨ ꯄꯣꯛꯏꯗꯅ, ꯑꯗꯨꯅꯁꯨ ꯍꯦꯟꯕꯖꯥꯠꯅꯤꯗ ꯅꯨꯡꯁꯤꯕꯁꯦ꯫ ꯑꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯅ ꯈꯪꯅꯤꯡꯉꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯈꯨꯁꯥ ꯑꯗꯒꯤ ꯆꯠꯅꯕꯤ, ꯑꯇꯣꯞꯄ ꯃꯄꯥꯟ ꯂꯝꯒꯤ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯁꯤꯒ ꯃꯥꯟꯅꯖꯥꯠꯂꯥ ꯀꯥꯏꯅ ꯈꯪꯗꯤ ꯌꯥꯝ ꯈꯪꯅꯤꯡꯕ, ꯃꯣꯏ ꯌꯨꯝ ꯈꯨꯁꯥꯁꯤꯅꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯈꯣꯠꯖꯥꯠꯅꯣ ꯀꯥꯏ ꯑꯗꯨꯒꯨꯝꯕꯗꯤ ꯌꯥꯝ ꯈꯪꯅꯤꯡꯉꯒꯁꯨ ꯃꯥꯒ ꯈꯪꯅꯖꯔꯤꯕ ꯅꯨꯡꯁꯤꯅꯖꯔꯤꯕ ꯅꯨꯄꯥꯁꯦ ꯃꯉꯣꯟꯗ ꯍꯪꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯒꯁꯨ ꯍꯦꯛ ꯍꯪꯕ ꯉꯝꯗꯕ, ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯅ ꯃꯥꯁꯦ ꯄꯥꯛꯅ ꯍꯪꯒꯟꯗꯦꯀꯣ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥꯅꯁꯨ ꯐꯣꯟ ꯔꯤꯆꯥꯔꯖ ꯀꯩꯀꯥ ꯍꯥꯞꯄꯁꯦ ꯑꯗꯨꯝ ꯍꯥꯞꯄꯦ, ꯃꯥꯅ ꯆꯠꯄ ꯊꯕꯛꯇ ꯑꯗꯨꯝ ꯃꯈꯨꯠꯇ ꯄꯩꯁꯥ ꯈꯤꯇꯪ ꯋꯥꯠꯇꯕ ꯇꯥꯏꯃꯤꯡ ꯑꯣꯏꯔꯒꯗꯤ ꯅꯪ ꯀꯩ ꯆꯥꯅꯤꯡꯒꯦ ꯈꯣꯠꯅꯤꯡꯒꯦ ꯀꯥꯏꯅ ꯍꯪꯉꯛꯄ, ꯑꯩ ꯄꯩꯁꯥ ꯀꯥꯞꯄꯛꯀꯦ ꯈꯣꯠꯂꯛꯀꯦ ꯀꯥꯏꯅ ꯍꯦꯛ ꯍꯥꯏꯀꯣ꯫ ꯀꯥꯞꯊꯣꯛ ꯀꯥꯞꯁꯤꯟꯒ
ꯇꯧꯖꯕꯗꯣ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯒꯤ ꯀꯩꯅꯣ ꯍꯩꯝꯇ ꯑꯣꯏꯔꯁꯨ ꯄꯣꯠꯂꯝꯇ ꯑꯣꯏꯔꯁꯨ ꯄꯤꯖꯅꯤꯡꯕꯒꯤ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥ ꯃꯌꯥꯝ ꯀꯥꯞꯄꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯕꯀꯣ ꯑꯔꯩꯕ ꯈꯔ ꯀꯥꯞꯇꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯁꯤꯅꯩꯌꯦ ꯃꯣꯏ ꯑꯅꯤꯁꯦ ꯑꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯆꯍꯤ ꯑꯃꯃꯨꯛꯀꯤ ꯆꯥꯡꯁꯦ ꯅꯨꯡꯁꯤꯅꯩ ꯍꯥꯏꯌꯦ ꯃꯣꯏ ꯑꯅꯤꯁꯦ ꯑꯗꯨꯒ ꯁꯛꯇꯤ ꯁꯨꯛꯎꯟ ꯎꯅꯕ ꯅꯠꯇꯦꯀꯣ ꯃꯣꯏ ꯑꯅꯤꯁꯦ ꯅꯨꯄꯥꯁꯤꯅꯁꯨ ꯂꯥꯛꯀꯦ ꯑꯩ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯅꯤꯗꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯊꯕꯛꯅ ꯑꯗꯨꯝ ꯌꯥꯗꯕꯒꯤ ꯁꯨꯝ ꯂꯥꯛꯇꯕꯒꯤ ꯆꯍꯤ ꯑꯃ ꯐꯥꯗꯣꯛꯈꯤꯕꯗꯣ ꯑꯣꯏꯕꯖꯥꯠꯅꯦ ꯑꯗ ꯅꯨꯄꯥꯁꯤꯒꯤ ꯃꯄꯥꯁꯦ ꯂꯩꯇ꯭ꯔꯕꯖꯥꯠꯅꯦꯕ ꯂꯩꯇꯕꯗꯒꯤ ꯐꯤꯔꯣꯏꯒꯤ ꯃꯇꯝ ꯀꯣ ꯆꯍꯤꯒꯤ ꯀꯨꯝꯑꯣꯟ ꯃꯇꯝꯁꯤꯗ ꯅꯨꯄꯥꯁꯤꯅ ꯅꯣꯡꯃ ꯍꯥꯏꯔꯝꯕꯖꯥꯠꯅꯦ ꯑꯩ ꯊꯕꯛ ꯈꯤꯇ ꯂꯣꯏꯁꯜꯂꯨꯒꯦ ꯕꯕꯥꯒꯤ ꯐꯤꯔꯣꯏ ꯃꯤꯌꯥꯒꯤ ꯈꯣꯠꯀꯤꯅ ꯍꯥꯏꯔꯝꯕ ꯑꯗ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯋꯥꯆꯞꯇ ꯃꯦꯁꯦꯖꯁꯦ ꯊꯥꯕꯖꯥꯠꯅꯤꯗ ꯃꯦꯁꯦꯖ ꯊꯥꯕꯁꯤꯗ ꯍꯜꯂꯛꯇꯕꯁꯤꯗ ꯑꯃꯨꯛꯀꯁꯨ ꯊꯥꯖꯤꯜꯂꯨꯔꯕ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯃꯥꯅ ꯃꯦꯁꯦꯖꯁꯦ ꯊꯥꯕ ꯀꯥꯟꯁꯤꯗ ꯃꯦꯁꯦꯖꯁꯦ ꯀꯃꯥꯏꯅ ꯍꯜꯂꯛꯀꯦꯗ ꯅꯪꯅ ꯃꯦꯁꯦꯖ ꯊꯥꯔꯛꯏꯕ ꯐꯣꯟ ꯃꯄꯨꯁꯦ ꯁꯤꯁꯤꯒꯤ ꯅꯨꯄꯤꯅꯤ ꯑꯩꯁꯦ ꯅꯪꯅ ꯌꯥꯝꯅ ꯈꯪꯅꯤꯡꯉꯒꯅ ꯍꯧꯖꯤꯛꯃꯛ ꯀꯣꯜ ꯇꯧꯔꯛꯑꯣ ꯁꯤꯅꯦꯕ ꯃꯦꯁꯦꯖꯁꯦ ꯃꯉꯣꯟꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯐꯠ ꯂꯥꯎ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯕꯪ ꯂꯥꯎꯅ ꯀꯣꯛꯆꯥꯎꯕꯤꯁꯦ ꯀꯥꯏꯌꯦꯕ ꯐꯥꯒꯤ ꯇꯧꯔꯤꯁꯦ ꯍꯜꯂꯛꯀꯩ ꯃꯥ ꯈꯪꯕꯤꯕ ꯃꯌꯥꯏꯅ ꯃꯥꯁꯦ ꯀꯣꯜ ꯇꯧꯁꯜꯂꯦ ꯅꯨꯄꯤ ꯑꯃ ꯄꯥꯏꯔꯛꯑꯦꯕ ꯅꯨꯄꯤ ꯑꯃ ꯄꯥꯏꯔꯛꯄꯗꯒꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯑꯦꯀꯣ ꯅꯪꯒ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯈꯣꯠꯂꯦ ꯑꯉꯥꯡ ꯑꯅꯤ ꯂꯩꯔꯦ ꯈꯣꯠꯂꯦ ꯑꯗ ꯅꯪꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯅꯪꯗꯤ ꯈꯪꯉꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯒꯤ ꯑꯩꯅ ꯍꯥꯏꯕꯅꯤ ꯈꯣꯠꯄꯅꯤꯅ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯔꯦꯕꯀꯣ ꯅꯪꯅ ꯌꯥꯝ ꯊꯥꯖꯗ꯭ꯔꯒꯅ ꯑꯩ ꯐꯣꯇꯣꯁꯨ ꯊꯥꯔꯛꯀꯦꯅ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎ ꯀꯥꯞꯄ ꯃꯆꯥꯁꯤꯡ ꯌꯥꯎꯕ ꯐꯣꯇꯣꯁꯦ ꯊꯥꯔꯛꯑꯦ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯊꯥꯖꯕꯗꯤ ꯁꯨꯡꯉꯝ ꯉꯝꯗꯦ ꯍꯥꯏꯗꯤ ꯃꯊꯝ ꯑꯣꯏꯅ ꯊꯥꯖꯧ ꯍꯥꯏꯕꯗꯨꯃꯗꯤ ꯃꯥꯁꯦ ꯁꯨꯡꯊꯥ ꯊꯥꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯄꯗꯒꯤ ꯃꯥꯅ ꯐꯣꯟꯁꯦ ꯇꯧꯔꯒ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯦꯀꯣ ꯅꯨꯄꯥꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤꯅ ꯍꯥꯏ ꯑꯁ ꯅꯠꯇꯦꯍꯦ ꯑꯩ ꯅꯠꯇꯦ ꯅꯨꯄꯤ ꯊꯤꯔꯤꯗꯣ ꯍꯥꯏꯖꯅꯩꯅꯤ ꯅꯣꯏꯗ ꯐꯥꯒꯤ ꯇꯧꯔꯤꯅꯤ ꯑꯩꯈꯣꯏ ꯏꯇꯩꯃꯅꯤ ꯈꯣꯠꯄꯅꯤꯅ ꯍꯥꯏꯕ ꯖꯥꯠꯅꯤꯗ ꯅꯨꯄꯤꯁꯤꯅ ꯍꯥꯏ ꯍꯣꯏ ꯅꯇꯩꯃ ꯑꯣꯏꯔꯗꯤ ꯑꯩ ꯊꯥꯖꯒꯦ ꯑꯗꯨꯒ ꯅꯇꯩꯃꯗꯣ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯐꯣꯟ ꯄꯥꯏꯍꯜꯂꯛꯑꯣ ꯑꯗꯨꯒ ꯁꯦꯡꯗꯣꯛꯍꯜꯂꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯁꯤꯅꯦꯕ ꯑꯗꯩ ꯁꯨꯝ ꯅꯨꯄꯥꯁꯤꯅ ꯁꯨꯝ ꯃꯊꯥꯡ ꯁꯨꯝ ꯑꯣꯏꯗ ꯄꯥꯗꯕꯗꯣ ꯈꯨꯝꯕꯗ ꯉꯁꯥꯏꯒꯤ ꯐꯤꯔꯣꯏꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯁꯦꯝꯕ ꯂꯥꯛꯄ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯅ ꯃꯣꯏꯅ ꯁꯥꯟꯅꯕ ꯑꯣꯏꯔꯝꯅꯤ ꯀꯥꯏ ꯃꯥꯗꯤ ꯁꯨꯝ ꯉꯥꯏꯍꯥꯛꯀꯤ ꯌꯥꯅ ꯌꯥꯅꯕꯗꯣ ꯁꯨꯝ ꯈꯨꯝꯕꯖꯥꯠꯅꯤ ꯑꯗꯩ ꯅꯨꯄꯤꯁꯤꯅꯁꯨ ꯍꯥꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯁꯦꯝꯕ ꯂꯥꯛꯏꯕꯀꯣ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯣ ꯑꯝꯇ ꯍꯥꯏꯍꯜꯂꯣ ꯑꯩ ꯑꯝꯇ ꯊꯥꯖꯒꯦꯕꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯗꯤ ꯑꯁꯦꯡꯕꯩ ꯅꯨꯄꯤ ꯊꯤꯕꯁꯦ ꯑꯣꯏꯔꯕꯅꯤꯅ ꯃꯥꯁꯦ ꯌꯥꯝ ꯁꯦꯡꯗꯣꯛꯅꯕꯀꯣ ꯂꯩꯇ꯭ꯔꯕ ꯃꯥꯏ ꯅꯨꯄꯤꯗꯨꯗ ꯑꯝꯇ ꯁꯦꯡꯗꯣꯛꯄꯤꯌꯣ ꯑꯩꯅ ꯀꯣꯏ ꯅꯨꯄꯤꯁꯤ ꯀ ꯍꯥꯏ ꯌꯥꯕꯗꯤ ꯅꯠꯇꯦ ꯈꯨꯄꯥꯛ ꯆꯥꯅꯗꯣꯏ ꯋꯥꯅꯤ ꯃꯇꯩ ꯃꯅꯥꯎꯁꯨ ꯈꯠꯅꯔꯝꯗꯣꯏ ꯄꯣꯠꯅꯤ ꯑꯁꯣꯝꯗ ꯑꯗ ꯃꯥꯁꯦ ꯃꯊꯥ ꯁꯥꯗꯅ ꯑꯗꯨꯝ ꯂꯩꯔꯕꯖꯥꯠꯅꯤꯗ ꯂꯩꯕꯗꯒꯤ ꯅꯨꯡꯗꯥꯡꯁꯦ ꯑꯃꯨꯛ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦꯀꯣ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯅ ꯅꯪ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ꯭ꯔꯥ ꯁꯤꯅꯦꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯁꯦ ꯑꯧ ꯁꯥꯟꯅꯩꯌꯦ ꯍꯥꯏꯕ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯒꯦ ꯈꯣꯠꯀꯦꯅ ꯍꯪꯕ ꯀꯥꯟꯁꯤꯗ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯏ ꯁꯤꯅꯦ ꯑꯗꯩ ꯅꯨꯄꯥꯁꯤꯗ ꯃꯦꯁꯦꯖ ꯊꯥꯅꯕ ꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤꯗ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯕ ꯆꯥꯒꯦ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯏ ꯁꯤꯅꯦ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯅꯨꯄꯤ ꯊꯤꯕꯅꯦ ꯑꯩꯁꯦ ꯈꯪꯕꯗꯒꯤ ꯋꯥꯔꯤꯁꯤꯗꯤ ꯄꯠ ꯂꯥꯎ ꯊꯥꯗꯠꯄꯗꯤ ꯃꯇꯝꯗꯨꯗ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯆꯍꯤ 19 ꯁꯨꯔꯛꯄ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤꯅ ꯋꯥꯈꯜꯁꯦ ꯐꯊꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯄꯠ ꯂꯥꯎ ꯊꯥꯗꯠꯄꯁꯦ ꯉꯝꯖꯗꯕꯀꯣ ꯑꯗꯒꯤ ꯏꯌꯥꯛ ꯁꯨꯝ ꯅꯣꯡ ꯅꯤꯅꯤ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯈꯣꯠꯅꯗꯅ ꯇꯧꯋꯦ ꯀꯞꯁꯦ ꯌꯥꯝ ꯀꯞꯄꯦꯀꯣ ꯅꯨꯄꯤꯁꯦ ꯀꯩꯗꯧꯕꯩꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯃꯤꯅꯣ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯅꯨꯡꯁꯤꯅꯕ ꯀꯧꯕ ꯅꯨꯄꯥꯁꯤꯗ ꯍꯥꯏꯕ ꯑꯗꯩ ꯅꯨꯄꯥꯁꯤꯅꯁꯨ ꯃꯊꯥ ꯌꯥꯝ ꯁꯥꯖꯕ ꯉꯁꯥꯏꯒꯤ ꯅꯨꯡꯁꯤꯅꯔꯨꯔꯒ ꯅꯨꯄꯤ ꯊꯤꯕ ꯑꯣꯏꯔꯝꯃꯦ ꯈꯪꯈꯤꯕꯒꯤ ꯃꯥꯅ ꯋꯥꯔꯧꯅ ꯀꯞꯄꯒꯤ ꯄꯦꯟꯗꯕ ꯈꯔ ꯂꯩꯕꯁꯤꯗ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦ ꯀꯩꯅꯣ ꯀꯣ ꯃꯦꯁꯦꯖ ꯊꯥꯅꯕꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯗꯨꯝ ꯊꯥꯅꯕ ꯀꯥꯟꯁꯦ ꯑꯃꯨꯛꯁꯨ ꯐꯥꯔꯕꯖꯥꯠꯅꯤꯀꯣ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯑꯗꯨꯗꯤ ꯃꯤꯒꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯑꯦ ꯀꯩꯗꯧꯕꯩꯅꯣ ꯅꯪꯅ ꯅꯨꯄꯤ ꯊꯤꯔꯦ ꯈꯪꯅ ꯅꯣꯏꯕꯥꯅꯤ ꯃꯦꯁꯦꯖ ꯊꯥꯅꯩꯁꯦ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯈꯨꯝꯒꯦꯗ ꯃꯥꯅ ꯊꯥꯔꯛꯄ ꯍꯟꯕꯅꯦ ꯁꯤꯅꯦꯕ ꯑꯗꯒꯤꯀꯣ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯀꯃꯥꯏꯅ ꯍꯥꯏꯔꯛꯀꯦꯗ ꯃꯥꯅ ꯊꯥꯔꯛꯑꯦꯅ ꯅꯪ ꯑꯗꯨꯝ ꯍꯜꯂꯦꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯥꯁꯦ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥꯅꯤ ꯃꯥꯅ ꯊꯥꯔꯛꯑꯦꯅ ꯅꯪ ꯑꯗꯨꯝ ꯍꯜ ꯂꯩꯗꯣꯏꯔꯥ ꯁꯤꯅꯦꯕ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯍꯥꯏꯔꯛꯄꯁꯤꯗ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕꯗꯣ ꯐꯥꯎꯕ ꯋꯥꯈꯜꯗꯣ ꯆꯞ ꯂꯥꯎꯅ ꯂꯦꯞꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯈꯟꯈꯤ ꯃꯥꯁꯦ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯕꯁꯤꯕꯨ ꯀꯥꯏꯅ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗꯕꯒꯤꯀꯣ ꯑꯩꯁꯦ ꯑꯇꯣꯝꯕꯤ ꯑꯣꯏꯔꯁꯨ ꯑꯣꯏꯔꯁꯤꯔꯥ ꯀꯥꯏꯅ ꯍꯥꯏꯗꯤ ꯋꯥꯈꯜꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯑꯐꯕꯇ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗꯕꯗꯣ ꯉꯥꯡꯒꯤ ꯈꯟꯕꯗꯣ ꯑꯗꯨꯃꯥꯏꯅꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯅꯨꯡꯉꯥꯏꯅꯗꯕ ꯈꯣꯠꯇꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦꯕꯀꯣ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯗ ꯃꯥꯁꯨ ꯋꯥꯈꯜꯁꯦ ꯁꯨꯝ ꯇꯞꯅ ꯁꯨꯝ ꯐꯥꯊꯖꯔꯛꯄꯀꯣ ꯍꯣꯏ ꯆꯨꯝꯃꯤ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕꯅꯤ ꯑꯗꯒꯤ ꯑꯩꯒꯤ ꯕꯕꯥꯁꯨ ꯏꯃꯥ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯄꯨꯁꯜꯂ ꯑꯇꯣꯝꯕꯤ ꯑꯣꯏꯔꯤꯕꯅꯤ ꯏꯃꯥꯅ ꯋꯥꯔꯤꯕꯅꯤꯀꯣ ꯑꯗꯨꯅ ꯏꯃꯥꯅ ꯋꯥꯔꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯥꯁꯨ ꯋꯥꯗꯣꯏꯅꯤ ꯑꯩꯅ ꯈꯜꯂꯤ ꯋꯥꯈꯜꯁꯦ ꯐꯠꯇꯦ ꯂꯥꯜꯂꯤꯀꯣ ꯑꯩ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯑꯒꯦꯅ ꯈꯜꯂꯒ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯂꯥꯞꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩꯌꯦꯕ ꯑꯗꯩꯉꯁꯥꯏꯒꯤ ꯃꯥꯗꯤ ꯅꯨꯄꯥꯁꯦ 2-3 ꯀꯣꯏꯅꯕꯁꯨ ꯅꯠꯇꯒꯨꯝ ꯇꯧꯀꯣ ꯑꯗꯒꯤ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯌꯥꯝ ꯊꯣꯛꯇꯅ ꯉꯥꯛꯇꯒꯤ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯄꯨꯟꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯑꯋꯥꯕꯁꯦ ꯐꯠ ꯀꯥꯎꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒ ꯁꯤꯟꯐꯝ ꯑꯃ
ꯍꯣꯏ ꯃꯥꯒꯤ ꯃꯌꯨꯝꯗ ꯁꯤꯟꯐꯝ ꯑꯃꯗꯤ ꯄꯥꯏꯔꯒ ꯂꯩꯖꯩ ꯑꯗꯨꯕꯨ ꯃꯌꯥꯝ ꯂꯥꯡꯕ ꯈꯣꯠꯄꯗ ꯌꯥꯎꯗ ꯉꯥꯛꯇꯪꯗꯪ ꯑꯣꯏꯔꯁꯨ ꯋꯥꯈꯜꯁꯦ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯀꯗꯕꯗꯨ ꯑꯣꯏꯗꯕꯅꯤꯅ ꯃꯥꯁꯦ ꯈꯟꯈꯤꯕ ꯑꯃꯗ ꯑꯗꯨꯝ ꯈꯟꯒꯟꯕꯤꯁꯦ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯃꯥ ꯋꯥꯈꯜꯁꯦ ꯐꯥꯗꯔꯦ ꯑꯁ ꯅꯨꯡꯉꯥꯏꯇꯕꯗꯤ ꯃꯥꯁꯦ ꯑꯔꯣꯏꯕꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯁꯦꯀꯣ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯈꯪꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯅ ꯇꯧꯔꯒ ꯃꯥꯁꯦ ꯅꯨꯄꯥ ꯑꯃ ꯁꯦꯝꯕꯤꯔꯦꯕ ꯃꯥ ꯁꯨꯝ ꯋꯥꯔꯤꯁꯦ ꯁꯦꯌꯔ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩ ꯈꯪꯅꯕ ꯅꯨꯄꯥꯗꯣ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯒ ꯅꯨꯄꯤ ꯊꯤꯕ ꯑꯣꯏꯔꯝꯃꯦ ꯈꯣꯠꯂꯝꯃꯦ ꯀꯥꯏꯅ ꯍꯥꯏꯕꯗꯒꯤ ꯃꯃꯥꯟꯅꯕꯅ ꯇꯧꯔꯒ ꯅꯨꯄꯥ ꯑꯃ ꯈꯪꯅꯍꯜꯂꯦ ꯅꯨꯄꯥꯁꯤꯒ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯦꯀꯣ ꯁꯥꯟꯅꯕ ꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤꯒ ꯃꯥꯁꯦ ꯑꯌꯨꯛꯗꯤꯟꯗꯗꯤ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯁꯥꯟꯅꯩ ꯑꯗꯨ ꯅꯣꯡꯃ ꯈꯛꯇꯤ ꯃꯥꯅ ꯅꯨꯃꯤꯗꯥꯡ ꯑꯃ ꯀꯣꯜ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯅꯤꯁꯨꯕ ꯈꯪꯅꯕ ꯅꯨꯄꯥꯁꯤꯗ ꯑꯗ ꯅꯨꯡꯗꯥꯡ ꯊꯦꯡꯉꯐꯥꯎꯗ ꯋꯥꯏꯇꯤꯡ ꯑꯅ ꯑꯗꯨꯝ ꯂꯩꯕ ꯐꯣꯟꯁꯦ ꯁꯨꯝ ꯄꯥꯏꯈꯠꯂꯛꯇꯕ ꯀꯔꯤꯅꯣꯅꯤ ꯃꯥꯅ ꯐꯣꯟꯁꯨ ꯄꯥꯏꯈꯠꯂꯛꯇ꯭ꯔꯤꯁꯤꯕꯣꯅ ꯈꯜꯂꯦ ꯑꯗꯩ ꯈꯟꯕꯗꯒꯤ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯐꯣꯟ ꯄꯥꯏꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯁꯨꯝ ꯍꯥꯏꯅꯕꯗꯒꯤ ꯑꯩ ꯐꯣꯟꯗꯣ ꯑꯣꯏꯗꯕ ꯉꯥꯡꯉꯦ ꯁꯨꯃꯥꯏꯅ ꯏꯃꯥꯟꯅꯕꯅ ꯋꯥꯏꯈꯤꯕꯅꯤ ꯑꯗꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃꯅ ꯁꯥꯟꯅꯕꯅꯤ ꯈꯣꯠꯅꯕꯅꯤ ꯍꯥꯏ ꯑꯍꯤꯡꯗ ꯋꯥꯏꯇꯤꯡ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯅꯨꯄꯤꯁꯤꯅ ꯑꯌꯨꯛꯗꯤꯟ ꯁꯥꯟꯅꯔꯒ ꯅꯨꯡꯗꯥꯡꯗ ꯋꯥꯔꯤ ꯁꯨꯡꯁꯥꯟ ꯁꯥꯟꯅꯔꯝꯗꯦꯕꯀꯣ ꯑꯅꯤꯁꯨꯕ ꯊꯦꯡꯅꯕ ꯅꯨꯄꯥꯁꯦ ꯋꯥꯏꯇꯤꯡ ꯂꯩꯁꯤꯕꯨ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯃꯨꯛꯀꯁꯨ ꯇꯧꯕ ꯅꯨꯡꯗꯥꯡꯁꯦ ꯑꯗꯨꯝ ꯋꯥꯏꯇꯤꯡꯁꯦ ꯑꯗꯨꯝ ꯂꯩꯕꯖꯥꯠꯅꯤ ꯑꯗ ꯑꯅꯤꯁꯨꯕ ꯅꯨꯄꯥꯁꯦ ꯃꯥꯗꯤ ꯅꯨꯄꯤ ꯑꯃ ꯀꯣꯏꯕꯖꯥꯠꯅꯤ ꯅꯨꯄꯤꯁꯤꯅ ꯀꯩꯅꯣ ꯑꯣꯏꯕꯖꯥꯠꯅꯤ ꯃꯧ ꯍꯜꯂꯛꯄꯤ ꯍꯥꯏꯇꯥꯔꯦ ꯃꯧ ꯍꯜꯂꯛꯄꯤꯗꯨꯒ ꯅꯨꯡꯗꯥꯡꯗ ꯑꯗꯨꯝ ꯑꯊꯦꯡꯕꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯧꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯗꯣꯏꯅꯣ ꯇꯥꯕꯗꯀꯣ ꯑꯁꯇꯨꯁꯨꯡꯒ ꯍꯪꯒꯣꯏꯕ ꯉꯥꯛꯇꯅꯦ ꯅꯨꯄꯤꯁꯤꯁꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯨ ꯇꯥꯈꯠꯇꯅ ꯍꯪꯒꯠꯂꯛꯑꯦꯀꯣ ꯀꯩꯅꯣ ꯅꯨꯡꯗꯥꯡ ꯈꯨꯗꯤꯡꯒꯤꯕꯨ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅ ꯂꯩꯕ꯭ꯔꯣ ꯅꯣꯏꯒꯤ ꯀꯩꯅꯣꯗꯨꯕꯨ ꯅꯅꯥꯎ ꯅꯨꯄꯥꯗꯨꯕꯨ ꯈꯣꯠꯄꯗꯨꯕꯨ ꯍꯥꯏꯕ ꯀꯥꯟꯗ ꯏꯅꯥꯎꯄꯥꯗꯣ ꯄꯥꯏꯍꯜꯂꯛꯀꯦ ꯊꯥꯖꯗ꯭ꯔꯒ ꯁꯤꯅꯦꯕꯀꯣ ꯅꯨꯄꯥꯗꯨꯅ ꯀꯣ ꯃꯆꯤꯟ ꯊꯤꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯀꯃꯥꯏꯅ ꯈꯪꯒꯦꯗ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯁꯤꯃꯅꯤ ꯄꯥꯏꯌꯦꯕ ꯁꯤꯃꯅꯤ ꯄꯥꯏꯕꯁꯤda ꯃꯥꯅ ꯃꯥꯒꯤ ꯅꯝꯕꯔꯗꯨꯗꯒꯤꯗꯤ ꯇꯧꯕꯗꯩꯗꯤ ꯐꯣꯟꯁꯦ ꯅꯨꯡꯗꯥꯡꯗ ꯋꯥꯏꯇꯤꯡ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯦꯗꯅ ꯑꯗꯩ ꯑꯇꯣꯞꯄ ꯅꯝꯕꯔ ꯑꯃ ꯅꯨꯄꯤꯁꯤꯅ ꯁꯤꯝ ꯑꯅꯤ ꯄꯥꯏꯕꯁꯤꯗ ꯑꯅꯤꯁꯨꯕ ꯈꯪꯅꯕ ꯅꯨꯄꯥꯁꯤꯅ ꯈꯪꯗꯕ ꯁꯤꯝ ꯑꯃꯗꯒꯤ ꯅꯝꯕꯔꯁꯦ ꯇꯧꯕ ꯀꯥꯟꯗꯗꯤ ꯍꯜꯂꯣꯅ ꯄꯥꯏꯈꯠꯂꯝꯃꯕꯅꯦꯕ ꯈꯣꯟꯖꯦꯜꯁꯦ ꯅꯨꯄꯤꯅ ꯇꯛ ꯂꯥꯎ ꯐꯥꯕꯅꯦꯕꯀꯣ ꯑꯗꯩ ꯇꯛꯂ ꯍꯪꯉꯛꯄꯗꯒꯤ ꯅꯨꯄꯥꯁꯤꯅ ꯏꯅꯥꯎꯅꯨꯄꯥꯅ ꯃꯥꯏ ꯅꯨꯄꯤꯒ ꯁꯥꯟꯅꯕꯅꯤ ꯁꯤꯅꯤꯗ ꯅꯨꯄꯥꯁꯤꯅ ꯐꯔꯦ ꯑꯗꯨꯗꯤ ꯏꯅꯥꯎꯄꯥ ꯊꯥꯖꯗ꯭ꯔꯒ ꯋꯥꯔꯤ ꯁꯥꯟꯅꯧ ꯁꯤꯅꯤ ꯍꯣꯏ ꯁꯥꯟꯅꯒꯦ ꯁꯤꯅꯦꯕ ꯑꯗ ꯁꯥꯟꯅꯒꯦ ꯍꯥꯏꯕꯗꯤ ꯃꯅꯥꯎꯄꯥꯁꯤꯅ ꯐꯣꯟꯁꯦ ꯄꯥꯏꯈꯠꯂꯦ ꯃꯅꯥꯎꯄꯥꯁꯤꯅ ꯐꯣꯟ ꯄꯥꯏꯈꯠꯂꯒ ꯑꯩꯅ ꯁꯥꯟꯅꯕꯅꯦ ꯑꯩꯈꯣꯏ ꯁꯥꯏꯒ ꯁꯥꯟꯅꯕꯅꯦ ꯈꯣꯠꯄꯅꯦ ꯀ ꯃꯥꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯦꯀꯣ ꯃꯌꯥꯝꯕꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦ ꯑꯗꯨ ꯅꯪ ꯐꯣꯟ ꯋꯥꯏꯇꯤꯡ ꯑꯍꯤꯡꯗ ꯑꯗꯨꯝ ꯂꯩꯗꯣ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯒ ꯑꯩꯅ ꯑꯩꯈꯣꯏ ꯁꯥꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯑꯅ ꯀꯟꯐꯔꯦꯟꯁ ꯄꯤꯔꯁꯨ ꯌꯥꯏ ꯈꯣꯠꯂꯁꯨ ꯌꯥꯏ ꯇꯥꯈꯠꯂꯛꯄ ꯀꯥꯟꯁꯤꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯔꯦꯀꯣ ꯑꯅꯤꯁꯨꯕ ꯈꯪꯅꯕ ꯅꯨꯄꯥꯁꯤꯅ ꯑꯩ ꯅꯨꯄꯤ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯩ ꯈꯣꯠꯅꯩꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯀꯣꯏꯅꯩ ꯑꯃꯨꯛꯁꯨ ꯍꯥꯏꯗꯕꯖꯥꯠꯅꯤꯗ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯈꯣꯠꯅꯕꯅꯤ ꯅꯨꯡꯗꯥꯡ ꯇꯨꯝꯕ ꯌꯥꯗꯕꯗꯨꯗ ꯁꯨꯝ ꯄꯣꯊꯥꯕꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯁꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏ ꯀꯃꯥꯏꯅ ꯍꯥꯏꯒꯦꯗ ꯅꯨꯄꯤꯁꯤꯅ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒꯁꯨꯌꯥꯏ ꯀꯩꯅꯣ ꯐꯣꯟ ꯑꯗꯨꯝ パꯏꯅꯔꯒꯁꯨ ꯌꯥꯏ ꯀꯩꯗꯧꯕꯩꯅꯣ ꯅꯪꯅ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯩꯗꯤ ꯈꯣꯠꯅꯩꯗꯤ ꯌꯥꯏ ꯅꯪ ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯗꯨꯗ ꯇꯧꯕꯅꯤ ꯍꯥꯏ ꯑꯣꯏꯗ ꯄꯥꯗꯕꯁꯦ ꯉꯥꯡꯉꯤꯕ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯕ ꯅꯨꯄꯥꯁꯦ ꯗꯔꯀꯥꯔ ꯇꯥꯗꯦꯅ ꯈꯟꯕꯩꯁꯨ ꯉꯥꯡꯉꯤꯅꯦꯕ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤ ꯑꯣꯏꯔꯗꯤ ꯁꯨꯃꯥꯏꯅ ꯉꯥꯡꯉꯣꯏꯕ ꯅꯨꯄꯤꯕꯨ ꯌꯥꯗꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯆꯒꯠ ꯅꯨꯄꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯒꯟꯕ ꯆꯒꯠꯄ ꯃꯤꯁꯨ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯀꯥꯏ ꯈꯨꯍꯥꯏꯗꯨꯅꯤ ꯃꯥ ꯍꯥꯏꯔꯤꯁꯦ ꯁꯤ ꯅꯨꯄꯥꯁꯦ ꯑꯗꯩꯗꯨꯗ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯊꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯉꯁꯥꯏꯒꯤ ꯐꯥꯔꯁ ꯂꯞꯁꯨ ꯅꯨꯄꯤ ꯊꯤꯕ ꯑꯣꯏꯔꯝꯃꯦ ꯑꯗꯒꯤ ꯑꯅꯤꯁꯨꯕ ꯊꯦꯡꯅꯕ ꯅꯨꯄꯥꯁꯤꯁꯨ ꯁꯨꯃꯥꯏꯅ ꯃꯉꯣꯟꯗ ꯁꯨꯝ ꯁꯥꯟꯅꯕꯣꯏ ꯀꯩꯕꯣꯏ ꯃꯉꯣꯟ ꯃꯤꯒꯤ ꯊꯃꯣꯏ ꯀꯥꯏꯔꯤꯉꯩꯗꯨꯗ ꯍꯟꯖꯟꯅ ꯀꯥꯏꯕꯩ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯑꯦꯕꯀꯣ ꯃꯥꯁꯦ ꯑꯗꯩ ꯃꯥꯁꯦ ꯀꯞꯄꯦꯀꯣ ꯅꯨꯡꯉꯥꯏꯇꯦ ꯉꯁꯥꯏꯒꯤ ꯐꯥꯔꯁ ꯂꯞ ꯀꯥꯏꯅꯈꯤꯕꯒꯤ ꯃꯩꯁꯥꯅ ꯀꯩꯅꯤ ꯄꯨꯟꯁꯤꯜꯂ ꯀꯞꯄꯒ ꯃꯥꯅ ꯍꯥꯏꯌꯦꯕꯀꯣ ꯍꯧꯖꯤꯛ ꯑꯅꯤꯁꯨꯕ ꯊꯦꯡꯅꯕ ꯅꯨꯄꯥꯁꯤꯗ ꯅꯪꯅ ꯇꯧꯔꯤꯗꯣ ꯐꯠꯇꯦ ꯅꯨꯡꯉꯥꯏꯇꯦ ꯅꯪꯁꯨ ꯑꯩꯅ ꯉꯁꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯤꯁꯦ ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯉꯛꯀꯅꯤꯅ ꯍꯥꯏꯔꯒ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯍꯥꯏꯔꯒ ꯃꯥꯁꯦ ꯅꯨꯄꯥꯁꯤꯒꯤ ꯅꯝꯕꯔꯁꯦ ꯃꯥꯁꯦ ꯕ꯭ꯂꯣꯛ ꯊꯝꯖꯜꯂꯦꯀꯣ ꯕ꯭ꯂꯣꯛ ꯊꯝꯖꯕꯗꯩ ꯃꯥꯁꯦ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯃꯥꯁꯦ ꯀꯣꯏꯅꯗ꯭ꯔꯦꯀꯣ ꯅꯨꯄꯥꯁꯦ ꯀꯣꯏꯅꯗ꯭ꯔꯦ ꯑꯗꯩ ꯃꯃꯥꯟꯅꯕꯤꯒꯤ ꯀꯩꯒꯤ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯕ ꯈꯣꯠꯄꯗꯤ ꯑꯗꯨꯝ ꯇꯧꯕꯀꯣ ꯑꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯅ ꯈꯔ ꯍꯟꯕ ꯑꯉꯥꯡ ꯑꯃ ꯊꯦꯡꯅꯩ ꯅꯨꯄꯥ ꯑꯍꯨꯝꯁꯨꯕ ꯊꯦꯡꯅꯕ ꯅꯨꯄꯥꯁꯦ ꯀꯃꯥꯏꯅ ꯊꯦꯡꯅꯒꯦꯗ ꯅꯨꯄꯥꯁꯤꯅ ꯃꯃꯥꯟꯅꯕꯤ ꯀꯣꯏꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯃꯥꯅ ꯃꯃꯥꯟꯅꯕ ꯑꯣꯏꯕ ꯑꯗꯣ ꯃꯣꯏꯁꯨ ꯁꯨꯝ ꯀꯣꯏꯅꯕꯗꯤ ꯅꯠꯇꯦ ꯐꯣꯟꯗ ꯁꯨꯝ ꯀꯟꯐꯔꯦꯟꯁ ꯄꯤꯗꯅ ꯈꯣꯠꯇꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯕ ꯅꯨꯄꯥꯁꯦ ꯑꯍꯨꯝꯁꯨꯕ ꯊꯦꯡꯅꯕ ꯅꯨꯄꯥꯁꯦ ꯃꯥꯁු ꯀꯩꯅꯣ ꯃꯆꯥ ꯅꯠꯇꯦꯕ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩ ꯅꯠꯇꯦ ꯃꯥꯅ ꯑꯃꯨꯛ ꯃꯄꯥꯟ ꯂꯝꯒꯤ ꯃꯩꯇꯩ ꯑꯣꯏꯕ ꯃꯥꯁꯨ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯅ ꯈꯪꯅꯕꯗ ꯑꯍꯥꯟꯕ ꯃꯥꯏ ꯐꯥꯔꯁ ꯂꯞꯇꯣ ꯑꯗꯨꯁꯨ ꯃꯄꯥꯟ ꯂꯝꯒꯤ ꯃꯩꯇꯩ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯊꯦꯡꯅꯕ ꯅꯨꯄꯥꯁꯨ ꯃꯄꯥꯟ ꯂꯝꯒꯤ ꯃꯩꯇꯩ ꯉꯥꯛꯇ ꯑꯣꯏꯕꯒꯤ ꯋꯥꯅꯤ ꯂꯝꯗꯤ ꯃꯥꯟꯅꯗꯦꯀꯣ ꯑꯗꯩ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯑꯍꯨꯝꯁꯨꯕ ꯊꯦꯡꯅꯕ ꯅꯨꯄꯥꯁꯦ ꯃꯥꯗꯤ ꯅꯨꯄꯤ ꯑꯃ ꯀꯣꯏꯅꯖꯔꯝꯕꯖꯥꯠꯅꯤ ꯅꯨꯄꯤ ꯑꯃ ꯀꯣꯏꯅꯔ ꯅꯨꯄꯤꯁꯤꯅ ꯃꯨꯁꯂꯤꯝ ꯅꯨꯄꯤ ꯑꯣꯏꯕ ꯑꯗ ꯑꯩꯈꯣꯏ ꯀꯩꯅꯣꯗꯒꯤ ꯂꯥꯏꯅꯤꯡꯁꯦ ꯑꯃꯨꯛ ꯌꯥꯝ ꯀꯜꯂꯦ ꯍꯥꯏꯀꯣ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯁꯦ ꯀꯁꯥꯔ ꯖꯦꯔꯤ ꯀꯣ ꯁꯤꯜꯆꯔ ꯁꯤ ꯃꯩꯇꯩꯁꯤꯡꯁꯦ ꯃꯣꯏꯁꯤꯅ ꯑꯃꯨꯛ ꯂꯥꯏꯅꯤꯡꯁꯦ ꯅꯤꯡꯈ꯭ꯔꯒꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯤꯡꯉꯦ ꯍꯥꯏꯌꯦ
ꯑꯗꯨꯅ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯁꯦ ꯀꯟꯕꯅꯤꯅ ꯑꯍꯨꯝꯁꯨꯕꯒꯤ ꯅꯨꯄꯥꯁꯦ ꯁꯤꯁꯤꯒꯤ ꯃꯃꯥꯁꯤꯅ ꯀꯌꯥ ꯌꯥꯗꯕꯖꯥꯠꯅꯦꯕꯀꯣ ꯌꯥꯗ ꯃꯤ ꯅꯨꯡꯁꯤꯅꯕꯗꯤ ꯍꯦꯛꯇ ꯃꯃꯥ ꯃꯄꯥꯅ ꯌꯥꯗꯦ ꯄꯜꯂꯥꯎꯅ ꯀꯥꯏꯅꯧ ꯍꯥꯏꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯉꯁꯥꯏ ꯃꯨꯁꯂꯤꯝ ꯅꯨꯄꯤꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯍꯨꯝꯁꯨꯕ ꯊꯦꯡꯅꯕ ꯅꯨꯄꯥꯁꯦꯀꯣ ꯃꯣꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯖꯕ ꯅꯨꯡꯁꯤꯅꯔꯁꯨ ꯃꯃꯥꯅ ꯍꯦꯛ ꯌꯥꯗꯕꯅꯤꯅ ꯐꯖꯅ ꯄꯥꯎ ꯐꯥꯎꯅꯕꯁꯦ ꯉꯝꯗꯕꯤꯀꯣ ꯖꯥꯇꯤ ꯃꯥꯟꯅꯗꯕꯅꯤꯅꯀꯣ ꯃꯣꯏꯕꯥꯏꯁꯦ ꯏꯌꯥꯛ ꯏꯌꯥꯛ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯕꯖꯥꯠꯅꯤꯗ ꯑꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅꯗꯤ ꯑꯍꯨꯝꯁꯨꯕꯗ ꯊꯦꯡꯅꯕ ꯅꯨꯄꯥꯁꯦ ꯃꯉꯣꯟꯗꯒꯤ ꯆꯍꯤ 2 ꯍꯜꯂꯦ ꯍꯥꯏꯕꯀꯣ ꯃꯃꯥꯟꯅꯕꯤꯁꯤꯅ ꯍꯥꯏꯔꯦ ꯃꯥ ꯅꯨꯄꯤꯁꯨ ꯀꯥꯏꯅꯔꯕꯅꯤ ꯅꯪꯒ ꯈꯪꯅꯔꯣ ꯍꯥꯏꯕ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤꯅ ꯃꯤ ꯅꯨꯡꯁꯤꯅꯕ ꯂꯩꯗꯨꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯖꯅꯤ ꯐꯖꯅ ꯀꯥꯏꯅꯕ ꯃꯥꯟꯗꯦꯗ ꯑꯩ ꯇꯜꯂꯤ ꯈꯪꯅꯕꯁꯤꯅ ꯀꯥꯏꯅꯔꯕꯅꯤ ꯈꯣꯠꯂꯕꯅꯤ ꯄꯨꯔꯥ ꯀꯥꯏꯅꯔꯕꯅꯤ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕꯅꯤ ꯍꯥꯏꯕꯗꯒꯤ ꯃꯥꯅ ꯑꯍꯨꯝꯁꯨꯕꯗ ꯊꯦꯡꯅꯕ ꯅꯨꯄꯥꯁꯦ ꯁꯤꯁꯤꯒ ꯃꯣꯏꯕꯥꯅꯤꯁꯦ ꯈꯪꯅꯔꯦ ꯍꯥꯟꯅꯗꯤ ꯈꯪꯅꯩꯅꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕꯔꯣꯝꯗ ꯑꯣꯟꯊꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯍꯨꯝꯁꯨꯕꯗ ꯊꯦꯡꯅꯕ ꯅꯨꯄꯥꯁꯦ ꯃꯥꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯉꯁꯥꯏꯒꯤ ꯃꯥꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯦ ꯅꯤꯡꯊꯤꯖꯅ ꯐꯖꯅ ꯇꯝꯍꯧꯕ ꯑꯣꯏꯗꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯨꯄꯤ ꯀꯥꯏꯅꯔꯦ ꯀꯥꯏꯅꯒ ꯅꯤꯁꯥ ꯄꯁꯥ ꯍꯦꯛ ꯆꯥꯕ ꯅꯤꯁꯥ ꯄꯁꯥ ꯍꯥꯏꯔꯒ ꯌꯨ ꯅꯨꯡꯁꯦ ꯈꯔ ꯊꯛꯄꯖꯥꯠꯅꯤ ꯍꯤꯗꯥꯛ ꯅꯨꯡꯗꯥꯛꯁꯦ ꯈꯔ ꯊꯛꯄ ꯑꯗꯩ ꯇꯂꯞꯁꯦ ꯃꯣꯏ ꯑꯁꯣꯟꯗꯗꯤ ꯇꯂꯞ ꯑꯅ ꯍꯥꯏꯗꯦ ꯁꯦꯈꯔ ꯍꯥꯏꯕ꯭ꯔꯥ ꯑꯩꯁꯦ ꯐꯖꯅ ꯂꯧꯁꯟꯕ ꯉꯝꯗ꯭ꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯈꯔ ꯆꯥꯏꯌꯦꯅ ꯑꯗꯨꯁꯨ ꯑꯁꯦꯡꯕ ꯑꯗꯨꯝ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤ ꯅꯪ ꯀꯩꯀꯩ ꯆꯥꯒꯦ ꯈꯣꯠꯀꯦ ꯅꯤꯁꯥ ꯄꯁꯥꯁꯦ ꯆꯥꯕ ꯃꯥꯜꯂꯦꯅ ꯍꯪꯕꯗ ꯑꯩꯁꯦ ꯈꯔ ꯍꯤꯗꯥꯛꯀꯗꯤ ꯀꯩ ꯈꯔ ꯊꯛꯏ ꯈꯣꯠꯂꯤꯅ ꯍꯥꯏꯕ ꯑꯗꯣ ꯋꯥꯔꯤꯁꯦ ꯁꯨꯝ ꯁꯥꯟꯅꯔꯦ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯂꯥꯏꯔꯤꯛꯁꯨ ꯇꯝꯕ ꯅꯠꯇꯦ ꯃꯥꯁꯦ ꯌꯥꯝꯅ ꯑꯗꯨꯝ ꯄꯪꯂꯩꯗ ꯂꯩꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯃꯤ ꯑꯃꯒꯤ ꯄꯥꯈꯣꯟ ꯈꯔ ꯁꯛ ꯑꯃꯒꯤ ꯊꯕꯛꯈꯔ ꯆꯤꯟ ꯑꯗꯨꯅ ꯃꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯅꯗꯤ ꯄꯥꯝꯖꯗꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩꯖꯩ ꯍꯥꯏ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯍꯥꯏꯔꯒꯗꯤ ꯅꯨꯄꯥꯁꯦ ꯊꯕꯛ ꯇꯧꯕ ꯑꯗꯨꯗꯥꯏ ꯅꯠꯇꯅ ꯃꯁꯥꯒꯤ ꯁꯤꯟꯐꯝ ꯑꯃ ꯄꯥꯏꯖꯕ ꯆꯦꯛ ꯁꯨꯔꯁꯨ ꯆꯦꯛ ꯁꯨꯕꯒꯤ ꯁꯤꯟꯐꯝ ꯎ ꯁꯨꯔꯁꯨ ꯎ ꯁꯨꯕꯒꯤ ꯁꯤꯟꯐꯝ ꯀꯣ ꯗꯨꯀꯥꯟ ꯐꯝꯃꯁꯨ ꯗꯨꯀꯥꯟ ꯐꯝꯒꯤ ꯁꯤꯟꯐꯝ ꯃꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯖꯕ ꯁꯤꯟꯐꯝ ꯑꯃ ꯆꯞ ꯌꯨꯡꯅ ꯄꯥꯏꯖꯕ ꯑꯗꯨꯗꯤ ꯄꯥꯝꯖꯕꯀꯣ ꯑꯗꯨ ꯄꯥꯝꯖꯕꯅꯦ ꯃꯥꯅ ꯅꯨꯄꯥꯁꯤꯗ ꯃꯥꯅ ꯍꯥꯏꯌꯦꯕꯀꯣ ꯏꯇꯠ ꯇꯠꯇꯅ ꯅꯪ ꯁꯦꯟ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯑꯃꯗꯤ ꯇꯧ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯒ ꯅꯪ ꯀꯩꯝꯇ ꯑꯗꯨꯝ ꯀꯥꯟꯅꯕ ꯀꯩꯁꯨ ꯄꯣꯔꯛꯑꯣꯏ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯈꯔ ꯂꯩꯍꯧꯔꯒ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔ ꯇꯨꯡꯁꯤꯟꯕꯗꯨꯅ ꯐꯗ꯭ꯔꯣꯅ ꯑꯐꯕ ꯂꯝꯕꯤꯁꯦ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯍꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯅꯔꯨꯕ ꯂꯣꯏꯅꯔꯨꯕ ꯀꯧꯕꯅ ꯑꯐꯕ ꯂꯝꯕꯤꯗꯣ ꯇꯥꯛꯄꯤꯕꯀꯣ ꯍꯣꯏꯗꯤ ꯍꯥꯏꯔꯒ ꯅꯨꯄꯥꯁꯤꯁꯨ ꯃꯥꯁꯨ ꯀꯩ ꯍꯥꯏꯅꯤ ꯑꯉꯥꯡ ꯑꯣꯏꯕ꯭ꯔꯥ ꯀꯩꯅꯣ ꯆꯠꯃꯛꯇꯤ ꯆꯠꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯁꯤꯗꯤꯃꯗꯤ ꯇꯧꯗꯤ ꯌꯥꯗꯦꯅꯗꯤ ꯈꯟꯗꯕ ꯑꯗꯩ ꯅꯣꯡꯃ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯃꯣꯏꯕꯥꯅꯤꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯗꯨꯝ 24 hours ꯑꯗꯨꯝ ꯄꯥꯏꯔꯒ ꯁꯥꯟꯅꯕꯖꯥꯠꯅꯤ ꯐꯣꯟ ꯋꯥꯔꯤꯁꯦ ꯅꯨꯄꯥꯁꯤꯅꯁꯨ ꯑꯗꯨꯝ ꯊꯝꯒꯦ ꯌꯥꯗꯕꯀꯣ ꯉꯁꯥꯏꯒꯤ ꯇꯨꯝꯃꯦ ꯆꯥꯔꯦ ꯆꯠꯂꯦ ꯐꯣꯟꯁꯦ ꯑꯗꯨꯝ ꯄꯥꯏꯔꯒ ꯑꯗꯨꯝ ꯂꯩꯕꯤ ꯀꯥꯡꯕꯨꯗꯣ ꯑꯣꯏꯕ ꯑꯗꯨ ꯃꯃꯥꯗ ꯅꯨꯄꯥꯁꯤꯅ ꯍꯥꯏꯕꯖꯥꯠꯅꯤꯗꯣ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥꯁꯤꯅ ꯏꯃꯥ ꯑꯩ ꯕꯦꯂꯦꯟꯁ ꯂꯣꯏꯔꯦ ꯕꯦꯂꯦꯟꯁ ꯍꯥꯞꯄꯤꯌꯣ ꯍꯥꯏꯕꯖꯥꯠꯅꯤ ꯃꯃꯥꯗꯨꯅ ꯃꯤ ꯁꯥꯎꯅꯤꯡꯕ ꯇꯥꯟꯖꯥ ꯑꯣꯏꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯁꯨꯝꯆꯤꯠꯁꯤꯅ ꯊꯣꯝꯃꯛꯀꯅꯤ ꯍꯥꯏꯕ꯭ꯔꯥ ꯂꯪꯉꯛꯀꯅꯤ ꯍꯥꯏꯕ꯭ꯔꯥ ꯋꯥꯍꯩꯁꯤ ꯍꯥꯏꯕꯖꯥꯠꯅꯤ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯇꯥꯕꯁꯦ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥ ꯊꯣꯛꯂꯛꯇꯣꯏꯅꯤ ꯀꯌꯥ ꯄꯪꯉꯤꯅꯣ ꯁꯤꯕꯨ ꯃꯥꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯂꯩꯔꯒꯗꯤ ꯃꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯣꯏꯀꯣꯅ ꯈꯟꯕꯗꯒꯤ ꯃꯥꯅ ꯍꯥꯏ ꯕꯦꯂꯦꯟꯁꯇꯣ ꯑꯩ ꯍꯥꯞꯄꯤꯔꯒꯦ ꯈꯣꯠꯄꯤꯔꯒꯦ ꯅꯨꯄꯥꯁꯤꯅ ꯌꯥꯗꯦ ꯑꯗꯨ ꯅꯨꯄꯤꯁꯤꯗꯁꯨ ꯅꯨꯄꯤꯅ ꯍꯥꯏ ꯅꯪ ꯏꯃꯥꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯤꯗꯣ ꯅꯪ ꯈꯤꯇꯪꯗꯤ ꯈꯜꯂꯨ ꯅꯁꯥꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯂꯩꯖꯔꯒꯗꯤ ꯅꯪ ꯌꯦꯡꯉꯨ ꯏꯃꯥꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯤꯗ꯭ꯔꯥ ꯏꯃꯥꯒ ꯅꯣꯏꯕꯥꯅꯤꯁꯨ ꯁꯥꯎꯅꯔꯔꯣꯏ ꯈꯣꯠꯅꯔꯔꯣꯏ ꯍꯥꯏꯕꯗꯤ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯍꯣꯏꯅ ꯍꯥꯏꯕꯗꯤ ꯃꯥꯁꯦ ꯊꯕꯛ ꯑꯃ ꯃꯥꯁꯦ ꯆꯠꯄ ꯍꯧꯋꯦꯀꯣ ꯊꯕꯛ ꯑꯃ ꯊꯥꯗ ꯐꯪꯉꯤꯁꯦ ꯂꯨꯄꯥ 3,000 ꯐꯪꯉꯦ ꯍꯥꯏꯌꯦ 3,000 ꯐꯪꯕ ꯑꯗꯨ ꯑꯇꯩ ꯆꯥꯕꯁꯨ ꯃꯣꯏꯅ ꯊꯥꯛꯑꯦ ꯍꯥꯏꯀꯣ ꯑꯗꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯊꯕꯛꯇꯣ ꯆꯠꯄ ꯀꯥꯟꯗ ꯈ꯭ꯔꯣꯁ ꯈꯔꯁꯨ ꯑꯗꯨꯝ ꯐꯪꯕꯖꯥꯠꯅꯤꯗ ꯑꯗꯨ ꯑꯣꯏꯅ ꯆꯠꯂꯣꯅ ꯃꯥꯁꯦ ꯊꯕꯛ ꯈꯔ ꯆꯠꯂꯦ ꯊꯕꯛ ꯈꯔ ꯆꯠꯂꯦꯅ ಥಾ ꯑꯃꯗ ꯐꯪꯉꯤꯕ 3,000ꯁꯦ ꯑꯗꯨꯐꯥꯎ ꯀꯣꯟꯅꯖꯗꯕ ꯑꯣꯏꯕ ꯊꯥꯒꯤ ꯐꯪꯉꯦ 3,000ꯁꯦ ꯀꯩꯗ ꯁꯤꯖꯤꯟꯅꯔꯒꯦ ꯍꯥꯏꯔꯒ ꯑꯩ ꯑꯗꯨ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯥ ꯆꯥꯊꯣꯛꯈ꯭ꯔꯦ ꯍꯣꯏ 3,000ꯗꯨꯅꯗꯤ ꯀꯩꯅꯣ ꯅꯥꯇꯣꯟ ꯅꯥꯝꯃꯗꯅ ꯑꯃꯁꯨ ꯀꯣꯟꯅꯒꯗꯕ ꯅꯠꯇꯦꯕ 3,000ꯗꯣ ꯑꯗꯨꯁꯨ ꯈꯤꯇꯪ ꯂꯤꯛꯅ ꯍꯨꯏꯅ ꯁꯤꯖꯤꯟꯅꯕꯗꯣ ꯑꯣꯏꯗꯕ ꯏꯅꯥꯎꯄꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯀꯣꯂꯦꯖ ꯆꯠꯄꯒꯤ ꯚꯔꯥꯒꯤ ꯑꯗꯨ ꯄꯤꯊꯣꯛꯈ꯭ꯔꯦ ꯍꯦꯛꯇ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯕꯀꯣ ꯑꯩꯅ ꯁꯤꯕꯨ ꯍꯥꯏꯗꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯍꯣꯏ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯇꯧꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦ ꯇꯧꯔꯒꯁꯨ ꯈꯤꯇꯪ ꯃꯥꯒꯤ ꯑꯣꯏꯅ ꯈꯤꯇꯪ ꯈꯥꯛꯆꯜꯂꯣ ꯍꯥꯏꯕꯁꯤꯃꯁꯨ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯅꯨꯄꯤꯁꯤꯅꯗꯤ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥꯁꯤꯒꯤ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯔꯤꯆꯥꯔꯖ ꯃꯥꯅ ꯍꯥꯞꯄꯦ ꯑꯗꯒꯤ ꯃꯥꯅ ꯆꯥꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯀꯩꯅꯣꯝꯃ ꯄꯩꯁꯥ ꯈꯤꯇꯪ ꯐꯔꯛ ꯇꯥꯕ ꯅꯨꯄꯤꯁꯤꯅ ꯂꯣꯏꯅ ꯄꯨꯊꯣꯛꯑꯦꯕ ꯉꯁꯥꯏ ꯅꯨꯄꯤꯁꯨ ꯃꯥꯁꯨ ꯃꯈꯨꯠꯇ ꯄꯩꯁꯥꯗꯣ ꯋꯥꯠꯆꯗꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯤꯇꯪ ꯀꯣꯝꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯥꯅ ꯁꯨꯔ ꯅꯣꯝꯃꯒ ꯂꯩꯖꯕꯅꯤ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯕꯅꯤꯅ ꯄꯩꯁꯥ ꯀꯣꯝꯖꯕꯗꯣ ꯑꯗꯩ ꯃꯥꯅ ꯅꯨꯄꯥꯁꯤꯗ ꯀꯃꯥꯏꯅ ꯍꯥꯏꯒꯦꯗ 3,000ꯗꯣ ꯊꯝꯃꯒ ꯇꯨꯡꯁꯜꯂꯣ ꯍꯥꯏꯕꯅꯤ ꯅꯪꯒꯤ ꯑꯋꯥꯠꯄ ꯔꯤꯆꯥꯔꯖꯇꯣ ꯑꯩꯅ ꯍꯥꯞꯄꯛꯀꯦ ꯑꯗꯩ ꯑꯋꯥꯠꯄ ꯈꯤꯇꯪ ꯌꯥꯝꯅ ꯅꯠꯇ꯭ꯔꯁꯨ ꯈ꯭ꯔꯣꯁꯇꯣ ꯑꯩ ꯄꯤꯔꯛꯀꯦ ꯍꯥꯏꯕꯅꯤ ꯍꯥꯏꯕꯁꯤ ꯌꯥꯔꯛꯇꯕꯗꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯁꯥꯎꯅꯤꯡꯉꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯌꯨꯝ ꯄꯥꯟꯕ ꯀꯥꯟꯗꯗꯤ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯗꯣ ꯈꯪꯕ
ꯑꯗꯨꯃꯛꯅ ꯃꯅꯥꯎꯄꯥꯗꯣ ꯁꯨꯡꯌꯦꯡ ꯌꯦꯡꯒꯅꯨ ꯍꯥꯏꯕꯗꯤ ꯃꯥ ꯅꯠꯇꯕ ꯁꯦꯡꯅ 3,000 ꯐꯪꯕꯗꯨꯗ 1,500 ꯃꯅꯥꯎꯄꯥ ꯑꯣꯏꯈ꯭ꯔꯒꯁꯨ 1,500ꯗꯤ ꯃꯥꯒꯤ ꯈꯥꯛꯄ ꯌꯥꯏꯅ ꯀꯥꯏ ꯁꯨꯃꯥꯏꯅ ꯃꯉꯣꯟꯗ ꯈꯤꯇꯪ ꯑꯣꯏꯕ ꯌꯥꯕ ꯋꯥꯍꯩ ꯍꯥꯏꯕꯁꯦ ꯍꯣꯏ ꯍꯣꯏꯗꯤ ꯍꯥꯏꯔꯒ ꯁꯨꯡꯇꯧ ꯇꯧꯗꯕ ꯑꯗꯩ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥꯁꯦꯀꯣ ꯃꯥꯁꯦ ꯃꯥꯒꯤ ꯈ꯭ꯋꯥꯏ ꯅꯨꯡꯁꯤꯕ ꯑꯃꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯂꯣꯏ ꯈꯪꯍꯟꯕ ꯅꯨꯄꯤꯁꯤꯒ ꯈꯪꯅꯩ ꯃꯥ ꯀꯣꯏꯅꯩ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯈꯣꯠꯇꯅ ꯇꯧꯋꯦ ꯑꯗꯒꯤ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥꯁꯤꯒꯤ ꯃꯥꯒꯤ ꯕꯕꯥꯁꯤ ꯌꯨ ꯈꯔ ꯉꯥꯎꯋꯦ ꯌꯨ ꯈꯔ ꯊꯛꯑꯦꯕꯀꯣ ꯅꯨꯡꯁꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯒ ꯊꯣꯛꯑꯦ ꯉꯁꯥꯏꯒꯤ ꯐꯣꯟꯁꯦ ꯑꯗꯨꯝ ꯄꯥꯏꯅꯔꯒ ꯂꯩꯔꯒ ꯃꯄꯥꯁꯤꯅ ꯍꯤꯗꯥꯛꯀ ꯉꯥꯎꯔ ꯈꯠꯅ ꯈꯣꯠꯅ ꯇꯧꯕꯗ ꯐꯣꯟꯁꯦ ꯃꯨꯠꯇꯒ ꯊꯝꯖꯤꯜꯂꯒ ꯉꯁꯥꯏꯒꯤ ꯈꯠꯅꯕꯗꯣ ꯇꯥꯍꯟꯅꯤꯡꯗꯕꯅꯤꯅ ꯅꯨꯄꯥꯁꯤꯅ ꯐꯣꯟꯁꯤꯗ ꯃꯨꯠꯀ ꯊꯝꯖꯤꯜꯂꯒ ꯃꯄꯥꯁꯦ ꯈꯠꯅꯕ ꯆꯩꯅꯕ ꯐꯨꯅꯕ ꯇꯧꯕꯁꯤꯗ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥꯁꯤ ꯃꯅꯥꯎꯄꯥꯁꯦ ꯃꯥꯅ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯛꯑꯒ ꯅꯨꯄꯤꯁꯤꯗꯀꯣ ꯃꯣꯏꯒꯤ ꯃꯔꯣꯟꯁꯦ ꯈꯔ ꯊꯩ ꯍꯥꯏ ꯀꯩꯅꯣ ꯈꯣꯏꯕ ꯍꯥꯏꯗꯣꯏꯔꯥ ꯈꯤꯇꯪ ꯊꯩꯕ ꯍꯥꯏꯗꯣꯏꯔꯥ ꯃꯄꯥꯟ ꯂꯝꯒꯤ ꯃꯩꯇꯩꯁꯤꯡꯁꯦ ꯃꯣꯏꯗꯤ ꯏꯇꯩꯃ ꯍꯥꯏꯁꯦ ꯇꯩꯃ ꯍꯥꯏꯕ꯭ꯔꯥ ꯇꯩꯃꯟ ꯍꯥꯏꯕ꯭ꯔꯥ ꯇꯩꯃ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯇꯩꯃ ꯈꯣꯏꯗꯥꯗꯣ ꯈꯣꯏꯕꯥꯒ ꯈꯠꯅꯔꯦ ꯐꯣꯟꯗꯣ ꯃꯨꯠ ꯑꯝꯇ ꯍꯥꯡꯉꯣ ꯍꯥꯏꯌꯣ ꯑꯗꯨꯅ ꯑꯝꯇ ꯊꯦꯝꯃꯣ ꯈꯣꯠꯂꯣ ꯑꯗꯨꯕꯨ ꯍꯦꯛ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅꯒ ꯇꯧꯕꯗꯤ ꯃꯥꯅꯒ ꯐꯣꯟꯁꯦ ꯀꯛꯊꯠꯂ ꯑꯃꯨꯛ ꯇꯧꯔꯒ ꯄꯥꯏꯈꯠꯂꯛ ꯀꯥꯟꯁꯤꯗ ꯅꯪ ꯕꯕꯥ ꯈꯠꯅꯔꯅꯨ ꯌꯥꯔꯦ ꯈꯣꯠꯂꯨ ꯀꯥꯏ ꯁꯨꯃꯥꯏꯅꯒ ꯊꯦꯝꯗꯅ ꯈꯣꯠꯇꯅ ꯇꯧꯋꯦ ꯑꯗꯒꯤ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯨꯡꯁꯤꯅꯔꯦꯀꯣ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯃꯔꯨꯞ ꯑꯃ ꯐꯪꯕꯖꯥꯠꯅꯤꯗ ꯃꯔꯨꯞ ꯑꯃ ꯐꯪꯕꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥꯒꯤ ꯐꯣꯟꯁꯦ ꯍꯥꯟꯅ ꯄꯥꯏꯔꯝꯕꯀꯣ ꯍꯥꯟꯅ ꯄꯥꯏꯔꯤꯕ ꯐꯣꯟꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏ ꯕꯥꯅꯤꯁꯦ ꯌꯥꯝ ꯇꯣꯏꯅ ꯈꯠꯅꯩ ꯍꯥꯏꯕ ꯍꯥꯏꯗꯤ ꯅꯨꯄꯤꯁꯤꯅ ꯁꯨꯝ ꯅꯨꯄꯥꯁꯦ ꯈꯤꯇꯪ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯍꯥꯏꯕꯁꯦ ꯌꯥꯔꯛꯇꯕꯗ ꯈꯠꯅ ꯆꯩꯅ ꯇꯧꯕ ꯅꯨꯄꯥꯁꯦ ꯍꯦꯛꯇ ꯐꯤꯡꯕ ꯀꯩꯕ ꯐꯣꯟꯁꯦ ꯇꯥꯏꯅꯕꯁꯤꯗ ꯐꯣꯟꯁꯦ ꯀꯥꯏꯕꯗꯒꯤ ꯃꯌꯥꯝꯕ ꯑꯃꯒꯤ ꯐꯣꯟꯁꯦ ꯌꯥꯗꯕꯁꯦ ꯁꯦꯝꯖꯤꯜꯂ ꯄꯥꯏꯅꯔꯒ ꯂꯩꯕꯖꯥꯠꯅꯤ ꯑꯗ ꯕꯦꯇ꯭ꯔꯤꯁꯨ ꯌꯥꯝ ꯈꯥꯡꯗꯦ ꯍꯥꯏ ꯑꯗ ꯅꯨꯡꯉꯥꯏꯇꯗ ꯅꯨꯄꯤꯁꯤꯅ ꯃꯥꯏ ꯃꯔꯨꯞ ꯐꯪꯕꯁꯤꯗ ꯑꯩ 5,000 ꯄꯤꯔꯛꯑꯒꯦ ꯅꯪꯒꯤ ꯐꯣꯟ ꯑꯃ ꯂꯩꯔꯣ ꯁꯤꯅꯤ ꯖꯤꯄꯦꯗ ꯀꯥꯞꯄꯛꯑꯒꯦ ꯁꯤꯅꯦꯕꯀꯣ ꯑꯗ ꯅꯨꯄꯥꯁꯤꯅ ꯑꯩ ꯐꯣꯟꯗꯣ ꯂꯩꯔꯔꯣꯏꯒꯦꯀꯣ ꯑꯩ ꯁꯥꯏꯀꯜ ꯑꯃ ꯂꯩꯅꯤꯡꯉꯦ ꯉꯁꯥꯏꯒꯤ ꯃꯣꯏ ꯒꯥꯔꯤ ꯑꯃꯗꯤ ꯂꯩꯕ ꯒꯥꯔꯤ ꯑꯃꯁꯤꯅ ꯊꯕꯛꯁꯤꯅ ꯆꯠꯈꯤꯕꯁꯤꯅ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥꯁꯦ ꯃꯥꯏ ꯊꯕꯛ ꯆꯠꯄꯗ ꯃꯃꯥꯟꯅꯕꯒ ꯆꯠꯂꯒ ꯍꯜꯂꯛꯄꯗ ꯃꯄꯥꯅ ꯂꯧꯕ ꯂꯥꯛꯄ ꯇꯧꯕ ꯑꯗꯩ ꯃꯅꯥꯎ ꯅꯨꯄꯥꯁꯤꯁꯨ ꯀꯣꯂꯦꯖ ꯆꯠꯄ ꯈꯣꯠꯄ ꯇꯧꯕꯅ ꯒꯥꯔꯤꯁꯤꯅ ꯑꯃꯈꯛ ꯑꯣꯏꯕꯅ ꯃꯣꯏꯁꯦ ꯒꯥꯔꯤꯁꯦ ꯃꯨꯟꯅꯕꯁꯤꯗ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤꯅ ꯃꯥꯁꯦ ꯁꯥꯏꯀꯜ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏꯕ ꯁꯥꯏꯀꯜ ꯑꯣꯏꯅ ꯂꯩꯒꯦ ꯍꯥꯏꯁꯤꯅꯦ ꯑꯗꯨ ꯅꯨꯄꯤꯁꯤꯅ ꯍꯣꯏ ꯐꯔꯦ ꯄꯩꯁꯥ ꯀꯌꯥ ꯀꯥꯞꯄꯛꯑꯣ ꯍꯥꯏꯅꯣ ꯁꯤꯅꯦꯕ ꯑꯗ ꯂꯨꯄꯥ 3,000ꯗꯤ ꯀꯥꯞꯄꯛꯑꯣ ꯁꯤꯅꯦꯕ 3 ꯀꯥꯞꯄꯛꯑꯣ ꯅꯨꯄꯤꯁꯤꯅ ꯍꯣꯏꯅ 3ꯁꯦ ꯀꯥꯞꯄ ꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁꯥꯏꯀꯜꯁꯦ ꯃꯔꯤ ꯑꯃꯨꯛ ꯌꯦꯠꯅꯩꯀꯣ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯂꯩꯒꯦ ꯍꯥꯏꯕ ꯁꯥꯏꯀꯜ ꯑꯃ ꯂꯩꯕꯖꯥꯠ ꯅꯨꯄꯤꯁꯤꯅ ꯍꯥꯏꯁꯤꯅ ꯀꯦꯞꯇꯦꯟ ꯀꯣ ꯑꯗꯨꯒꯨꯝꯕꯗ ꯑꯣꯏꯅ ꯂꯩꯌꯨ ꯈꯣꯠꯂꯣꯅ ꯍꯥꯏꯅꯕꯗꯒꯤ ꯃꯃꯥꯟꯅꯕꯗꯩ ꯂꯧꯒꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤ ꯍꯥꯏꯅ ꯅꯝꯗꯅ ꯅꯨꯄꯥꯁꯤꯅ ꯁꯥꯏꯀꯜꯁꯦ ꯂꯧꯔꯦ ꯅꯣꯡ ꯅꯤꯅꯤ ꯆꯠꯂꯦ ꯍꯞꯇꯥ ꯑꯃꯨꯛꯇ ꯉꯥꯏꯔꯤꯉꯩꯗ ꯁꯥꯏꯀꯜꯁꯦ ꯌꯥꯗ꯭ꯔꯦ ꯅꯝꯁꯤꯟꯈ꯭ꯔꯕ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯁꯥꯎꯅꯤꯡꯉꯦꯕ ꯁꯨꯝ ꯁꯦꯝꯕꯤꯔꯛꯑꯒ ꯁꯨꯝ ꯐꯔꯛ ꯇꯨꯔꯛ ꯁꯨꯝ ꯇꯥꯁꯜꯂꯛꯄꯁꯦ ꯁꯥꯎꯅꯤꯡꯉꯛꯄꯖꯥꯠꯅꯤꯗ ꯅꯨꯄꯤꯁꯦ ꯅꯨꯄꯤꯁꯤꯅ ꯀꯥꯏꯅꯔꯁꯤ ꯏꯕꯥꯅꯤ ꯅꯪꯁꯦ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏ ꯅꯪꯁꯦ ꯁꯦꯝꯕ ꯌꯥꯕ ꯁꯦꯝꯃꯕꯅꯤ ꯅꯪꯁꯦ ꯑꯣꯏꯔꯛꯇ꯭ꯔꯦ ꯑꯃ ꯇꯧꯏ ꯑꯣꯏꯗꯦ ꯑꯃ ꯇꯧꯏ ꯑꯣꯏꯗꯦꯅ ꯍꯦꯛꯇ ꯈꯠꯅꯕ ꯃꯣꯏꯕꯥꯅꯤꯁꯦ ꯑꯗꯩ ꯈꯠꯅꯕꯗꯒꯤ ꯐꯣꯟ ꯅꯨꯡꯒ ꯕ꯭ꯂꯣꯛ ꯅꯨꯡꯒ ꯍꯦꯛ ꯊꯝꯕꯁꯤꯁꯨ ꯉꯁꯥꯏꯒꯤ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥꯁꯤꯅ ꯃꯃꯥꯗꯩꯅꯤ ꯈꯪꯗꯦ ꯃꯅꯥꯎꯄꯥꯗꯩꯅꯤ ꯈꯪꯗꯦ ꯇꯧꯔꯛꯇꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯍꯟꯖꯟꯅꯕ ꯑꯗꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯄꯥꯁꯦꯀꯣ ꯁꯤꯁꯤꯅꯁꯨ ꯐꯣꯟꯒ ꯇꯧꯔꯛꯇꯅ ꯈꯣꯠꯇꯅ ꯋꯥꯔꯤꯒ ꯁꯥꯟꯅꯗꯅ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯈꯣꯠꯇꯅ ꯇꯧꯕꯁꯤꯗ ꯃꯥꯁꯦ ꯀꯥꯏꯅꯕꯁꯨ ꯍꯦꯛ ꯉꯝꯗꯕ ꯑꯗꯒꯤ ꯅꯣꯡꯃꯁꯨ ꯌꯥꯎꯁꯪ ꯑꯣꯏꯕꯖꯥꯠꯅꯤ ꯌꯥꯎꯁꯪꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦꯀꯣ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯤꯗ ꯍꯥꯏꯕꯖꯥꯠꯅꯤ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯀꯩꯅꯣ ꯍꯥꯏꯌꯣ ꯁꯤꯅꯤ ꯂꯨꯄꯥ 200 ꯈꯛꯇ ꯀꯥꯞꯄꯛꯑꯣ ꯁꯤꯅꯦꯕ ꯏꯃꯥꯟꯅꯕꯉꯩ ꯆꯥꯛ ꯆꯥꯟꯅꯒꯦ ꯇꯧꯕꯅꯦ 200 ꯈꯛꯇ ꯀꯥꯞꯄꯛꯑꯣ ꯍꯥꯏꯕꯁꯤꯗ ꯅꯨꯄꯤꯁꯤꯅ ꯍꯥꯏ 200ꯇꯪꯗꯤ ꯀꯃꯥꯏꯅ ꯀꯥꯞꯄꯛꯇꯣꯏꯅꯣ ꯑꯩ ꯀꯥꯞꯄꯗꯤ 500 ꯀꯥꯞꯄꯛꯀꯦ ꯍꯥꯏꯗꯤ ꯅꯨꯄꯤꯁꯦ ꯃꯇꯝꯗ ꯃꯥꯁꯦ ꯖꯤꯄꯦ ꯍꯥꯡꯗꯦꯕꯀꯣ ꯃꯤꯉꯣꯟꯗꯒꯤꯀꯣ ꯃꯥ ꯁꯨꯝ ꯅꯛꯅꯕ ꯃꯤꯗꯩ ꯀꯥꯞꯊꯣꯛ ꯀꯥꯞꯁꯤꯟ ꯇꯧꯖꯕꯖꯥꯠꯅꯤ ꯑꯗ ꯑꯩ ꯂꯨꯄꯥ 500 ꯀꯥꯞꯄꯛꯑꯒꯦ 300 ꯑꯃꯅ ꯅꯪꯒꯤ ꯑꯣꯏꯔꯣ ꯑꯗꯨꯒ 200 ꯑꯃꯅ ꯅꯅꯥꯎ ꯅꯨꯄꯥꯗꯨꯒꯤ ꯑꯣꯏꯍꯜꯂꯣ ꯈꯣꯠꯍꯜꯂꯣꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯥꯞꯈꯤ ꯍꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥꯁꯤꯅꯁꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯀꯔꯤ ꯀꯔꯥꯗ ꯁꯨꯝ ꯃꯃꯥꯟꯅꯕꯗ ꯋꯥꯔꯤꯒ ꯇꯧꯗꯅ ꯈꯣꯠ ꯇꯧꯕꯁꯦ ꯃꯃꯥꯟꯅꯕꯅ ꯍꯥꯏꯕ ꯑꯁ ꯅꯪꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯨꯝꯕꯗ ꯐꯪꯉꯗꯤ ꯑꯩꯈꯣꯏꯗꯤ ꯂꯥꯏ ꯂꯥꯠꯇꯧ ꯂꯥꯛꯅꯤ ꯀꯥꯏꯅ ꯍꯥꯏꯕꯗꯤ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯗꯅ ꯈꯣꯠꯇꯅ ꯇꯧꯕꯗꯣ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯖꯕꯗꯣ ꯄꯥꯝꯖꯕ ꯀꯜꯂꯛꯄ ꯐꯥꯎꯖꯕꯗꯣ ꯃꯃꯥꯟꯅꯕꯅ ꯑꯗꯨꯐꯥꯎ ꯐꯥꯎꯋꯦ ꯈꯣꯠꯂꯦꯅ ꯍꯧꯖꯤꯛꯀꯤ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥꯁꯤꯅꯁꯨ ꯅꯨꯄꯤꯁꯤꯗ ꯑꯗꯨꯝ ꯇꯝꯖꯕꯀꯣ ꯑꯗꯩ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯀꯥꯔꯟ ꯀꯌꯥꯝ ꯐꯨꯒꯦꯕꯨ ꯑꯍꯨꯝꯁꯨꯕꯗ ꯈꯪꯅꯕ ꯅꯨꯄꯥꯁꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯅꯁꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯗ ꯄꯥꯝꯃꯦ ꯈꯣꯠꯂꯦ ꯍꯥꯏꯕꯖꯥꯠꯅꯤ ꯊꯥꯡꯉꯩ ꯁꯦꯡꯅ ꯄꯥꯝꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯃꯥꯟꯅꯕꯩ ꯅꯨꯄꯤꯁꯦ ꯃꯨꯜꯂꯒ ꯀꯣꯏꯔꯗꯤ ꯃꯃꯥꯟꯅꯕꯩ ꯅꯨꯄꯤꯁꯤꯅ ꯊꯥꯗꯔꯛꯏꯕ ꯄꯩꯁా ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗꯁꯨ ꯊꯥꯗꯔꯛꯀꯅꯤ ꯀꯥꯏꯅ ꯈꯟꯕꯒꯤ ꯀꯣꯛ ꯁꯥꯟꯅꯔꯤꯔꯀꯣ ꯍꯥꯏꯔꯛꯑꯕꯖꯥꯠꯅꯤ ꯅꯨꯄꯤꯁꯤꯅ ꯌꯥꯈꯤꯗꯦ ꯑꯗꯒꯤ ꯃꯥꯅꯁꯨ ꯅꯨꯄꯥꯁꯤꯗ ꯍꯥꯏꯗꯣꯛꯇꯦꯕ ꯍꯥꯏꯗꯤ ꯍꯥꯏꯔꯨꯔꯒ ꯃꯃꯥꯟꯅꯕꯁꯦ ꯇꯤꯟꯅꯔꯛꯄꯁꯦ ꯈꯠꯅꯅꯤꯗ ꯑꯉꯥꯡ ꯋꯥꯈꯜ ꯂꯣꯏ ꯇꯣꯏꯅꯤꯅ ꯃꯥ ꯍꯥꯏꯗꯣꯛꯈꯤꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏ ꯑꯗꯩ ꯅꯨꯄꯥꯁꯦ ꯃꯥꯅ ꯆꯠꯂꯤꯕ ꯊꯕꯛꯁꯦ ꯃꯥꯁꯦ ꯇꯣꯛꯑꯦꯕꯀꯣ ꯑꯩ ꯇꯣꯛꯄ ꯀꯥꯟ ꯀꯩꯗꯧꯕꯩ ꯇꯣꯛꯏꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯦ ꯉꯁꯥꯏꯒꯤ ꯃꯥꯅ ꯊꯕꯛ ꯌꯥꯎꯔꯤꯕ ꯃꯣꯏ ꯌꯨꯝꯕꯨꯗꯣ ꯋꯥꯉꯥꯡ ꯁꯉꯥꯡ ꯌꯥꯝ ꯐꯖꯗꯦ ꯈꯣꯠꯇꯦꯅ ꯍꯥꯏꯕꯗꯒꯤ ꯇꯣꯛꯄꯗꯒꯤ ꯃꯥꯁꯦ ꯃꯣꯜ ꯑꯃꯗ ꯑꯃꯨꯛ ꯌꯥꯎꯋꯦ ꯍꯥꯏꯀꯣ ꯁꯣꯞꯄꯤꯡ ꯃꯣꯜꯒꯨꯝꯕ ꯑꯣꯏꯕꯖꯥꯠꯅꯤ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯌꯥꯎꯔꯦ ꯑꯗꯨꯗ ꯐꯪꯕ ꯁꯦꯜꯗꯨꯅ ꯈꯔꯗꯤ ꯑꯃꯨꯛ ꯌꯥꯝꯕꯖꯥꯠꯅꯤ 4,000-5,000 ꯃꯨꯛꯀꯗꯤ ꯐꯪꯕꯖꯥꯠꯅꯤ ꯑꯗꯨꯒ ꯁꯛ ꯎꯅꯕ
adagi lakpagi hai tarene nupa sina anga oibera kaino ai nang nakta laaga unage habagi simadi kya pandaba male da moi bani sina matam du da moi bani na khangna bahor ko se lan khara khara hor e ko lan hor pas ta ko stadi net yade da na ko do somna kan mapalam da di ne se yai de na ko ale sakse uning bagi hai tarene uning bagi ngasai gi nupi se gi mamanabi ki mogi BF ade mamanaba hai tarene nupi se gi mamanaba kai outside te lebi yawo se mongon da photo yawo se nupi sin hai dini mai ahum suba nupa se sta ai photo yawo da mongon da thabi ko adi mana isak yeng ninge hai ko ninge hai na sak una dringai timing sita ko tumai na ga tha dana yengal le hai ade wifi khar ga ya na ba ka sisina ko timing sita hojiki nupi se ma se wifi ya ma jaga sa ma se chatoi ne ba sai photo to thar off ma sak to uning bagi ahum suba nupa se ma su mai photo to thar aga sakti una ba ko aduga thangai singna la aga khola una ba adu di adu una da duga hojiki nupi se ma se mi se kra pik tak tawe do kuchu yam ngau ba complexion yam phaja mi do oi hai pik tak sing tak rashi yam lei bu do magul lei bu di oi ba jane ma je sumai tok dana nupi sina ko hojiki nupi sina hum su bu nupa se ma se yam nungshi gran sagi magi first lap ta ko phangi ba chaina do ko adu se ma se kaw khre ba ko phajana sembi raga ma se phajana mi ohelaga punsi goi na khongloi oige se nupi sina khanjare duga nupa sina su adum nungshi jabda nupi sina hai ngai adum ya jabdo ko phana saungnar su phana khatnar su moi bani se dum nungdi nushina ba hai dare adu do oye wari se ngasi gi di sida lo shinjarge ngasi se thabal le ko tuna wari se yam thuna ko makha ta ba saruk se puraga lakjage aduga aina mayam da haijening ba aingon da wari thabirak pa ise naw sing haijening bandi ko wari do thabirak pa matam da kitang chang ama da phajana thabiro ba aingon da wari thar pa se sanga na ne ta pung ahum mari ga mayam da share tor ga ju lore da ba khuli da lirak pa gumba adagi khara na ko mai tobi iraga thara ni ko iraga thara kanda na kamai to pa hadi myam da share to ba kanda na min ani da lo shangi ba kok sing ngawe ba na ise adumai matem te to bagi pa hadi myam da share to da ba su myam yawi aduna iraga thabirak po di kitang sang hadi iba da budi yam sang boy khan bane ba do akoina pa thorak pa kanda di yamna tele duna iraga thar po di kitang sang thabir o aduga phagi wari chanaraga ko wari shanarakanदा हाइरक ओरगना खितंग तेलप ना हाइबिर ओबको फरे आई वरी से ngasi gi sida lo shinjarage soi khilan ki bi yaro su mem da ngak piu ha ba fam thamjari